M Binod na media da phongdokhiba wafam laibak thibane sugnu maira paibe pawasi ngarang nungthil phongkhiba pandam pawche dagi lokhatjabane sugnu AC da irangi saitheng nangliba sigi matangda kendra sida BJP gi mire poikhiba M Binod na ngan media da phongdokhiba wafam adu laibak thibani haina sugnu MLA ke Ranjit na chairman oiduna semkhiba peace committee gi member oirambe sugnu maira paibe gi mihut M Thoinu na phongdokre sugnu da pangthokiba paumi singa unaba mada mahak na hai serawa madi sugnu maikai da ningthina phawba laktriba Binod na ngahan media da maikai adu da thokliba kanba irang ase MLA na semkiba peace committee da tainrakpa yaning de peace committee adu na mitai kaya gi punsi kanbagi mathakta sugnu miyam gi lanthum kaya kanba ngamkhibane sugnu maikai da irang yaurakpa yai haibagi chingnaba leibadagi sugnu miyam na haijabadagi MLA ke Ranjit na chief minister da central force company mari pibi naba haijake adubu chief minister na company ani khaktamak pirakpadage security matik sakhidavana sugnu maikai da irangi saitheng nangkhibane political gi khudong chaba launa bohna bagi mahutta sugnu da laktuna miyam gi awaba da saruk yabi yu haina su mahak na phongdokhe